ꯉꯟꯅ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ? ꯑꯜꯕꯝ ꯑꯃ ꯆꯠꯀꯗꯧꯅꯤ ꯄꯥꯕꯨ. ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯩ ꯂꯝꯗ ꯆꯠꯇꯧꯔꯤꯕ? ꯄꯥꯕꯨ, ꯕ꯭ꯔꯍ꯭ꯃꯥꯒꯤ ꯏꯁꯤꯡꯆꯥꯏꯕꯤꯗ ꯑꯜꯕꯝ ꯑꯃꯒꯤ. ꯅꯪ ꯆꯠꯇꯧꯔꯤꯁꯤꯗꯤ ꯐꯣꯔꯦꯟꯗꯅꯤꯅꯦ ꯑꯗꯨꯗꯤ. ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ. ꯉꯥꯎꯁꯟꯅꯅꯨꯀꯣ ꯏꯕꯣ. ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ. ꯌꯥꯝ ꯍꯩꯁꯤꯡꯒꯤꯗ. ꯄꯥꯕꯨꯗꯤ ꯂꯧꯊꯣꯛꯆꯔꯤꯁꯦ ꯂꯤꯁꯤꯡ 10 ꯈꯛꯇꯅꯦ ꯄꯥꯕꯨ. ꯍꯥ? ꯑꯩ ꯆꯠꯂꯨꯒꯦ ꯄꯥꯕꯨ. ꯂꯤꯁꯤꯡ 10? ꯍꯥꯏ ꯉꯧꯕ! ꯏꯄꯥꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯈꯪꯕꯅ ꯍꯦꯜꯂꯨꯀꯣ ꯏꯕꯨꯡꯉꯣ. ꯏꯇꯥꯎ. ꯇꯧꯕꯤ. ꯑꯁꯨꯝꯅ ꯀꯩ ꯊꯕꯛꯀꯤ? ꯏꯇꯥꯎꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯂꯥꯛꯄꯅꯤ. ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯅꯤꯄꯥ ꯃꯆꯥꯗꯣ ꯏꯇꯥꯎꯒꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯉꯧꯕꯗꯨꯅꯤꯅꯦ. ꯉꯧꯗ ꯉꯧꯏꯅꯦ. ꯑꯁꯨꯛ ꯉꯟꯅ ꯃꯥꯗꯤ ꯀꯔꯥꯏ ꯆꯠꯂꯤ? ꯑꯣ ꯐꯣꯔꯦꯟꯗ ꯑꯦꯜꯕꯝ ꯅꯝꯃꯨꯅꯦꯌꯦ. ꯑꯦꯜꯕꯝꯒꯤ ꯍꯦꯔꯣꯒ ꯀꯨꯝꯃꯕ꯭ꯔꯥ ꯅꯤꯁꯥꯕꯣ? ꯀꯨꯝꯃꯦ. ꯃꯥꯅ ꯑꯩꯉꯣꯟꯗꯩ ꯁꯦꯜ ꯂꯧꯊꯣꯛꯇꯅ ꯑꯦꯜꯕꯝ ꯀꯨꯝꯃꯤꯁꯤ ꯑꯦꯜꯕꯝ ꯃꯁꯤꯡ ꯐꯅ ꯌꯥꯝꯃꯦ. ꯑꯗꯨꯒ ꯐꯥꯎꯕꯗꯤꯅꯦ ꯏꯇꯥꯎꯕꯤ. ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ. ꯑꯣ. ꯀꯔꯝꯕ ꯐꯣꯔꯦꯟꯗꯅꯣꯅꯦ ꯃꯥꯅ ꯆꯠꯂꯤꯁꯤꯅ? ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯔ ꯃꯥꯜꯂꯦ. ꯅꯠꯇꯦꯅꯦ ꯏꯇꯥꯎꯅ ꯂꯥꯛꯄꯕꯨ. ꯂꯥꯛꯀꯅꯤꯗ ꯂꯥꯛꯀꯦꯅ ꯂꯥꯛꯏꯃꯤꯅꯦ ꯏꯇꯥꯎꯗꯒꯤ. ꯍꯦꯔꯥ ꯏꯇꯥꯎ, ꯂꯧꯕꯗꯤ ꯌꯥꯔꯣꯏꯗ. ꯄꯨꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯛꯑꯣ, ꯂꯦꯡꯁꯜꯂꯁꯤ ꯂꯥꯛꯑꯣ. ꯁꯣꯝ ꯀꯅꯥ ꯎꯅꯕꯤꯒꯗꯕ? ꯑꯩ ꯏꯃꯥꯕꯝꯇ ꯎꯅꯖꯒꯦ. ꯑꯩ ꯂꯩꯅꯤꯡꯊꯧ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯅꯧꯅ ꯄꯨꯊꯣꯛꯀꯗꯕ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯐꯤꯂꯝꯗꯨꯒꯤ ꯍꯦꯔꯣꯏꯟꯅꯤ. ꯑꯩꯁꯨ ꯍꯦꯛ ꯎꯕꯗ ꯍꯦꯔꯣꯏꯟ ꯃꯥꯜꯂꯦ ꯑꯗꯨꯅꯤ. ꯍꯣꯏ ꯗꯗꯥ, ꯃꯤꯌꯥꯝꯅ ꯁꯛ ꯐꯖꯩꯌꯦꯅ, ꯍꯦꯔꯣꯏꯟ ꯃꯥꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯅꯕꯤ. ꯇꯥꯃꯨꯅꯥꯟꯗꯣ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯈꯟꯅ ꯎꯅꯕ ꯑꯗꯨꯝ ꯐꯪꯖꯍꯧꯗ꯭ꯔꯦ. ꯏꯃꯥ ꯂꯩ ꯇꯥꯖꯕꯗꯒꯤ ꯑꯃꯨꯛꯇꯪ ꯎꯅꯒꯦꯅ ꯂꯥꯛꯆꯕꯅꯦ. ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨꯀꯣ. ꯑꯩ ꯏꯃꯥꯗ ꯑꯝꯇꯪ ꯖꯔꯨꯈꯤꯒꯦ. 이마. 그대로기 이마 너무나 옌비리두버. 나삭도 우키드리바니나 옌이바니네. 낭수 앵원다 뚝무나 옌이두디야. 따무난가 삭잡만하베도도 옌자바니. 마나바타바니 마짜나 마마만드나 마파만게드라도. 이마 나사 코름제리. 야리 하고. 떠우릅다 마이팍 보유 꼬이베마. 허이마 나사디 닝바카이바 마오이나 무치수크다 도목리 허러. 까리 이샤나 닝바카이가 더우리바. 이마 와팜시보. 헥다 하유 까이트 꼬이루노네 이마다. 마 따무난도 아이나 탐무시 잉나. 베마 타자만비야. 낭 이샤니 바무난부터 못시나 누시브라. 누시 이마. 이마디 애기 민감 너무 강함이. 자니 바무나나 하이람바네. 낭나 이샤무난부터 못시나 누시바두나라. 자기 마카자이도 쿠파나 난리다. 이마 아코이 타모나 리사이나 간게 떠보다 아이나 갈란키다버니. 너희 타모나 이샤무난데 리사이나 난게 떠보다 낭나 갈한다바. 허이. 파나 난키푸나. 아핑 아파이 왜나 떠기다 난키바. 허이 마. 따무나나 옥신나도나 탄 마사 아마 떠보다 토키바 터우동니. 아이소 칼로 닝아 먹다보다기 와펌세. 이마도 생독자기에는 락세바니. 마기 무날. 나시 자기 콩굴리바 미라이 마기 무날. 스와이다 자기 콩굴 따라오니. 까이노 할수고 이마. 강간루 농시 콩굴다 강바하우나데. Kaidaw yarge ima. Hey nupi. Nang na ima kapali kay gino. Nang kanano? 마이코 베마 랑만비야 이마이 와치 따고 마탐고이나 품드나 탐루라바 탐호에기 농시바 아뽕나락바네 라이바체 아토빠나테네 아이기 농시 크라바 이자무난기 일레티 빠찬니네. Ay di kang sahawdre. Somaro biniko. Ima ay musang higi. 더 이마 아이소 머르먹다 락세기.
Ngasigidi challage. ꯅꯪꯅ ꯏꯁꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗ ꯑꯀꯥꯏꯕ ꯂꯩꯇꯦ. 이마나 웰컴 tauгani. 여라. Yamna ngai 오자이 오자도 빠운 거 한번 좀 gelap. Kari paunone. 오자이 우지 바전 파울자. 안강징나 아이우보다 헤로라이 헤로라나 다나다나 영자노자. 아두가 레샤미 짜네저 어이우보다 헤로니 헤로나 미시 그절럭자네. 마시 허브이 그덤나 들어자. Sumi. Mado nangbu mini masakra khangba hokpagi khudam. Ado nang leshabi masasingi michigi langda thugedi khakkangano. Nang lekha tarkani ko. 아두 자고 나한수네 아이네 빌라마티 까나 돌아가 오자 홍다 젠젠 비비다 아두거네 오자 안강 그러나 히로제 타박이 안 페이 마람 모에나 하르면 짝히 왔는데 오자 Jumi. Angangsing haramibedo nangbu thagatlamibin. Adugane nangse paure haidana miyamna koitan tanarakpa matamda art pu thamu singna nuksijaba lairaba producer singna nangbu nekpa lakpa matamdadi nang khakmantik nagano 오자 Manipur film gi market se yam big bane. 오자기 야탄 가우지로 아두자 시엔 바이르가 아트크린 강드나 무카르가 필름 넘버 강구데디 아이 매맘 로기 거자 아두가 라이브 프로듀서 싱드기디 아쿠이나 피부 카라도 로기 거자 마람디 아이니 사기 아이니 히로입니다 Pero nang ojada nungaiba paw tambala inedna nga saram puhig leiraga porakte he. 오자이 아이 쇼이들 먹기 보지라 그오자 아두자 이거 시기디 이오지라 그오자 Oh. somda 오자 승나 시멘트 빙가라마니 아이 오지라 그오자 Sigi herosi mabuti yam chambe heroni. Masi paurakini. 랑완비 가사를 레벨 뭐 대신자 아이디 암능시 난 무슨 능시 하. Kaige. 능시바 부톡드는 웃버딩 함데 마사 타모이 되게 하라 보네 Layawse phajadra. 양 파세 Asang malay na lagda ngong na sali. 호이모수 고락수 아무때 인데 Layawgi laynamdi sukhong hongde. Adam nungsidana lay. 아이나 너무 능시바수 숭홍홍 Napahoybasingdi tatawgale. 능시바다 아이 따떡대 Thajarubadagi pansigaya laymanjale. 세 진비게서 Aidi matik jadabini. 타모이 시나디 밤자루레 넘부레 Nanhaksida ining tawbasu ngamjade. 마세 아sam말레 홍나띠 능시부기 구돌 파세 양 파세 아둠 영이 Ikaisei. tawbe leite tan tawri migi sen toning babu kana lege amta tab thabi go nei tawbe Lagani du mathoi su marep sum ta pirakte. Nati hujik bu kai dau jai no. Ande walo senasi. Ngasimak walo senasi. wa lo shena bai sen pir ko lo shena ko matra sen sing dana lo shena si har kati leng biro yehan ukai ga nati khutchang do piko wa kai din nang ni ne jingo na fa ga lu na tinari bai bo thaksi ka sin nai da ba ya tawbe na sa waro Sel du piro. Adu ordine. Isha warake. hera ka sulai ta ba lak ani tu ki marup ki nu sina ba thadana si hari bro Sel do. Uadi kar hiu ne ti nei mo. Hujik mak singda ya di harsti. adu wa de na wa lok de se leite na kamai sing do no sungam ngamoi hari bisin na fa sa nu he ni ma ai ngona sen thawil la imine sen sing de puram ke sini ne na fa na sa nu he ni se na wa lok de hari sini mit ta thak pa bu thupte Iun he mase. babu mit ta thak pa thup dar ba di thum ki tang thak ja ba tare Ai ngoba. To ibo. Mathwai phau di lo wi ro no. Lupa lagani tu kine mi hat phau ne di. mi usit ta ba hojik ti mit tu thap pa thup bara thum na ma bara morok su khitang sa Ai ngoba. Ala sa slo ibo. ka ta khatiro no si action si mang ne ai na film na tok jeri se
ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯍꯥꯛ ꯇꯧꯖꯔꯛꯀꯦ ꯑꯩ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯒ ꯂꯩꯕ ꯅꯠꯇꯤꯌꯦ ꯑꯩ ꯑꯊꯨꯕꯗ ꯌꯥꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯀꯩꯗꯧꯔꯒꯦꯗ ꯑꯩꯗꯤ ꯃꯤꯕꯨ ꯌꯥꯝ ꯊꯥꯖꯒꯜꯂꯤ ꯃꯁꯤꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯤꯔꯣꯗ ꯈꯟꯗꯦꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯍꯟꯕ ꯌꯥꯔꯣꯏ ꯉꯝꯈꯩ ꯀꯥꯍꯟꯅꯕ ꯁꯤꯜꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯨꯝꯇ ꯍꯥꯠꯀꯅꯤ ꯉꯝꯈꯩ ꯀꯥꯍꯟꯅꯕ ꯁꯤꯜꯂꯛꯑꯕ ꯐꯥꯎꯕꯗ ꯈꯪꯁꯟ ꯎꯁꯤꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯑꯆꯧ ꯑꯁꯥꯡ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯩꯅ ꯇꯨꯝꯅ ꯏꯀꯣꯕ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛ ꯑꯧꯔꯥꯏꯖꯔꯝꯕꯅꯤ 이쿠복쇼 필름 여비기 하리브로 야로키니 필름ꯗꯒꯤ ꯍꯦꯟꯕ 액션 ꯃꯌꯥꯝ ꯑꯃ 야로키니 예 이쿠복기 메이크업 CD 얌 내셔르타이 이쿠복도 메이크업 또리버 메이크업 멘지 컨빈신데가 야로티 피스 메이크업 단 니 진짜만 쟤는 야 분승어 거리기 세누구보 필름부 독비기 하리브로 마시 양아 까야 아드는 마시 에이 하고로 아이기 이럴 이tum punamak nangna kajala lombutigi manghan tahandra loiredana 간장을 놓는 플랜도디 나자는 하우드로 구대 떠비버니 나자는 비디오는 터루죠 가리기 이사나 피데 타루 도이노 낭니 빠네 낭원다 타고다 보네 쟤도 얌 투나 생각하다 보네 그와 아이 거리기라노 나자는 비는 미라야만 바쁜지제 인내생나 행내박이다마 필름기 때문에 공다저로 보네 난 아이 다 그딩기 카라카라 인가절게 nang landia ipa khangin he punamak se isana pi ge marani mi ge maran singbang ngam da badagi ngasi je ai su chaina phanga bani ne he phare ai chale ko hoi kubo anh biết game sao này rồi ông làm sao sẵn sàng cái game nào 시리함 누가 있니 뭐 엠트 산하게 해봐 엠트 산하게 해봐 네 산하게 해봐 엠트 산하게 해봐 자도 해봐 재밌지 나도 산하게 해봐 난 콜로 난 기대야 라이시니 난 콜로 이만해 부르네봐 난 콜로 아이디야 라이시니 난 폭나 절대야 라이시니 nang tiro nang pang na project ya rais ni कांग्रेस ने थरोरा नहीं खुली दुआ कांग्रेस वधी खतरे लगी गए ai di no sina yung hek wa na 부문에 थरोरा कांग्रेस 로 o kong reng ne nang su khul la प्रोग्राम लाइव है ngân du कांग्रेस खुल लो आगाय 사진 는 마시 kai no thong rang kang thajin ba ga di 마시 마마 공판 컵슬 되네 ai na man dom ne na nang mana bidam ni ko ai kita mali ba koi pu do du man fare ai sorge ko dide ado nabok tabe pidu ante kok tupira kiro pupu phone thi di thap em chi li 마시 anga ngajidi 하이씨 비엠마 토이비 혼디 ima game jana ba da phone de sing ta do khre 마시 영 꼬마시 마시 포게 꼬마세 ima 따강난 angang si nangi 따강난 아이 따강난다 미능크레 아이부 와로비가누 아이 이쁘로이베네 미라이 비람라비 라이박 티라비네 mato kram tabepi ꯑꯎꯕꯗ ꯄꯥꯝꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯆꯥ ꯃꯋꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ nupaduna kay lamdegi nangna huji lay yim masina ꯃꯥꯗꯤ ꯖꯤꯔꯤꯗꯒꯤꯅꯦ ꯏꯝꯐꯥꯜꯗ ꯊꯕꯛ ꯑꯆꯧꯕ ꯁꯨꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯒꯤ ꯂꯧꯅꯝꯅꯥꯡꯗ ꯊꯨꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯄꯩꯁꯥ ꯂꯪꯍꯧꯔꯦ nupadi mamingi ꯄꯨꯛꯆꯣꯟ ꯀꯧꯕꯅꯤ pukso noy ꯅꯣꯏ ꯀꯧꯕꯅꯤ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯇꯥꯀꯪꯅꯥꯟ ma ai nupine
Ta Kang Nan su ai gumna. Mane, ichadosu yang pugrabani. Ichado charamani ngasidi. Ta Kang Nan ngasidi aigi khwaidagi nungaibा numitni. Karigi? Ngasidi nang soisu keko phongnarasidi. Adudi nang asi ahingse kandiaba khallo. Ai hayeng doram soi lakani. Ai lakada maramdudi nang adum kanjaro. Ai sele. Kaino wakal at yam nungay tala ito. Ta Kang Nan ngasi se pukning yam nungsi. Wakal se tayang ta soy. Jalan dah saya, tu malu itu orang ni. Kain kalau nusa, jadi lau mi kalau lau mi. Ima! Kaca tino, asalat. Jadi lau saya, Ta Kang Nan kiamuru ke tu lagi? angang lai ye. Ibima. Kaca tino, ay laki. Kiamuru ke tu lagi? Mama, kaca tino, asalat. Ibima nang lakpa yaro ye. Yade, ay lakni. Asalat ni. Mama hayeng lau balake ko. Yade, asalat ka ni. Ibima kau kano ba? Dia mah, ay nang hayang soi dan lau lah ke. Nama saya madene, macam yang betul itu ko. Ay hayang soi dan lau lah ke ko. Yaro, asalat ka ni. Tanbe, pati. Dia orang ko. Tahu dia, yang lo mula lagi aja. Lo, just lo. Mama. Lo, jadi lo. Mama. Dia, tahu dia. Lo, just lo. Lo, just lo. Oza, ai lai oza. Kaino, kada di yeno tu dia. Oza, ngaji zaman na chaning draba. Yelo na sabiro na propone. Aku itu tadi ngang antri oza. Oh, nang nga zaman na chaning da bado, oja ju chaning mo isini ne. Oza, ngaji mo waro oza. Oza matang tadi nga por ke oza. Oh, Ado oza. Ai se. Oza ai film yaw buda paudi paure. Ado mi tei sing de am tei pirak de. mi ate na nelak traso, ako na puto pa film sing da kumuluri kaino. Ai na di oza. Hero tei dong na. Ai chen yam lok dong na te habni da. Mini yam nekla di. Ai chikiyum chap satra su yarna. Hero ko maga chikiyum chap sale hedo. Ikai bawanda. Ay, tabuk subuda na ikai ni ngai leti. Nang na tabuk surido minay ko. Eko ni ikai kadabadi. Uy da bangang ba? Amadi migi mapot huran betu ni ko. Ado oza i migi tabuk suba sui kai ro. Oza, se. Oza, Sibu. ai Oh, oza ri oza. yoro. Oza mila amane. Ima nasa laksari ye. Bia ma, nungsi bia. Jangan. Ay. Ima bo kai daurage. Ya. Jam pun nama kintu eh. Pokci. Nungsi nara kali no. Pokci sulang kat pasina. Adudi ima nungsit lagi ba kumthana bane. Asa me khaisarake ko. Nang napai pasal tu kau cak. Nang buhan mari marang curak berani. Sorak te da ima. Hin baleng ba daw budane. Mi na pugda painay na ne. Sum pai bane. Aku noi apa ada. Nang napai pasal ta. Harus yang ni. em sang hetada changber hey kegi adino hey yaade hey tong na takuni bungo ai se lekhiram munangi ne asam mupuni kangro hey manai no nagi mapuni chawai em no sange hey mathong khangdra nai da changa brosida ai bu mathong man khangda ba kai hey ai si mathong man khangba mini ne lekhiram munado akhoi de minai oi ler mimni
ꯅꯪꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯗꯅꯦ ꯃꯤꯅꯥꯏ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯍꯣꯏ ꯅꯪ ꯉꯁꯤ ꯁꯤꯕ ꯇꯥꯔꯦ 이거 마루도 오버로드에서 값을 비르거든요. 아이 시베야 돼. 거리기로 아주 비비는 거 거리기로. ꯑꯩꯁꯦ ꯃꯨꯅꯥꯟꯒꯤ ꯃꯔꯨꯞꯅꯦꯕ 이따 올릴 때는 따부득이 이마도 엉덩 우는 낚시거든. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯂꯥꯛꯇ꯭ꯔꯒ ꯉꯁꯤꯅ ꯂꯥꯛꯄꯅ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯄꯥꯎ ꯇꯥꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯌꯥꯔꯒꯗꯤ 이마도 ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯕ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯂꯩꯔꯝ 이럽니다 ꯍꯣꯏ ꯆꯪꯉꯣ ꯌꯥꯔꯦ ꯕꯦꯃꯥ ꯅꯪꯅ ꯄꯨꯛ ꯅꯝꯕꯗꯒꯤ ꯃꯥ ꯅꯨꯡꯉꯥꯏꯔꯦ ꯈꯛꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤ 이마 bungo nangna kanano karigino nangna atukmana yengipte 이마 ꯑꯩ ꯃꯨꯅꯥꯟꯒꯤ ꯃꯔꯨꯞꯅꯤ nang munanji maro ꯍꯣꯏ la pamu 이마 우다 ꯑꯩꯒꯤ ꯃꯔꯨꯞꯅ 이마ꯡꯗ ꯂꯩꯕꯗꯧꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯊꯥꯖꯅ ꯑꯩꯒꯤ ꯐꯤꯂꯝ ꯌꯥꯎꯃꯤꯟꯅꯔꯤ ꯑꯗꯨꯗ ꯊꯥꯖꯗꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯤꯗ ꯑꯩ ꯃꯁꯤꯗ ꯉꯛꯎꯔꯦ ngakseronu sha munana kari karamba minamba tauramagene 마나 이모다 이신나 원이 각다니 이빠 이마 까남들 있디는 하르미미네 mina mabu nuksibina baina kanala chetre haipo oiramba yai natragana mama aigi kuchu kumen thida pen phata dana do libjala shaiming na kari kaupa 이마 아이 밍 또뭐 걱지 마루구나 너 야무 뿌신 시행도 야무 시바 미안마디 미나이 문안 하려 강리 문안기 마마도 행행이 하이나부터다 아시행무 쌉싸바면 강저르기 해야 되나 아이 락서리니 이마 시리마 아이 함노하시리 이마 아도 자주만 비 넌 ꯑꯩꯁꯨ ꯇꯥꯇꯣꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯇꯥꯇꯣꯝꯕ ꯑꯩꯒꯤ ꯏꯃꯥꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ 다자 낭들의 뜨네 아이슈는 시름이니 이마제 ꯑꯗꯨꯗꯤ ꯇꯥꯇꯣꯝꯕ ꯑꯩ ꯍꯜꯂꯝꯃꯒꯦ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ 허허허 여러 이마 아이슈 자주만 믿겠잖미네 그러게 아이 학당 전타 길어이 들어 쏜트로 이게 이마 아이 자주만 믿겠네 원인도 사놓게 이마 마이 잘해 잘했고 허허허 여러 맛이 쌓이니시 다자 엉뚱하게 거봐 ꯏꯃꯥ ꯌꯥꯏꯌꯦ ꯇꯥꯇꯣꯝꯕ ꯑꯩꯁꯨ ꯇꯥꯇꯣꯝꯕꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯈꯜꯂꯝꯃꯤꯅꯦ 방금 그이노네 ꯇꯥꯇꯣꯝꯕꯅ ꯍꯪꯅꯤꯡꯉꯤꯁꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ 자주만 비 아이씨 윤방에 갈루더람 ꯑꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯜꯂꯔꯣꯏꯗꯤ ꯀꯔꯤꯒꯤꯅꯣ 다자 본시시 이샤는 피다고 까톨라기에나 갈루러봐 ꯏꯁꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ 레이레 ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯛꯏꯕ 아이기는 비시 그래브지 이샤는 피다 어시바 와도들이 농모디 숭숭이 소이되는 칼 아이는 빌라키니 마파람도 타복다고 해야 되나 아이기 이샤는 피드 구미미 ꯑꯣ ꯇꯥꯇꯣꯝꯕ ꯇꯥꯃꯨꯅꯥꯒꯤ ꯃꯔꯝꯗ ꯑꯈꯪꯕ ꯋꯥꯔꯤ ꯃꯈꯩ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯤꯕꯤꯌꯨꯕ 그리기로 낭는 문양이 말합니다 아또 꿈나 강민지 그리기 ꯇꯥꯃꯨꯅꯥꯟꯗꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ 그이노 하시고 ꯑꯁꯦꯡꯕꯅꯦ ꯇꯥꯇꯣꯝꯕ ꯇꯥꯃꯨꯅꯥꯟꯒꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨꯕ 문안세 아이기 정도 타복 수둔을 내립니다 마기 타모 심은 맛도 두드네 아이는 마기 미나에게 살아가네 마나 밤여보 누피두기 만학 두드네 짤리비니 강가봐 ꯇꯥꯇꯣꯝꯕꯅ ꯀꯃꯥꯏꯅ ꯃꯤꯅꯥꯏ ꯁꯥꯔꯤꯕ 노마
खर मालन भी को सर ये तो मान तो को 세, 바이비요. 그다이 여기로게. 타방 각살로번이다 람비 투에는 심상판 다무 난가 하이로이. 다무 핵다 거로게. 다무부 하우지게게 혼나비리게. फजबी ऑफिसर मसाना तबा ऑफिसर अचौबो खको सिलुदना थबक काय पचिले अखै सम दामुसिना कैमिं कौबिगे. ए तमो को मिनाई को अखोय दे लेबे मिनाई पथो मोय पिट्रेदा अदुरसु मिं फाउबुदि खंबियाइदना. एरा अखोय द थबक सुनो थम मिनाई निदा मिनाई हायो मे मानी बुद्धि तोन को बदे ओ आई खंगे. तोंबा मिनाई. वारो बियादे चानबु खिता लेबिरु जोबा मिनाई तोंबा. 유로 응 하이드수 에이 레 누구 그이노 에 돈바 सर तापिउ सर 사나 버케 텔럽스 솔로 सेन क्या की लेजरो है बिनो सर 뭐가 기들도 미나이 나는 그러게 좀 내려 그이노 그래 아이 메도 또 도서 ओ फनी फनी सर 그래비 무시엔 가신 로 에이 라잉을 그걸 보호드나 तामो थांनबो इंखोलसे लौसिलुदना पालिसिंग यांखाइ मुक्तं वाली. 이라 무싱야 그이게 야니 저또 고통 보다 거이 CLC 락 mga tara 좀 파이르 살리 돈바 सर तापिउ सर 미나이 돈바 तापिउ सर 미나이 돈바 सर 사이는원다 라움 파실로는 비게버도 서터로 마땀 미샤이 샥피싱다 마땀 쓰기 센자오 빠이바 미오싱나 센 타버기 마떠금 아이스 셀 매암도 파자비다 삭삭 랑실람게 삭삭 타줄람게 삭삭 랑줄람게 삭삭 타줄람게 삭삭 무나니 이게 살살살 미나이 파자비 이 와칼람 더래 아이 낭보다 ngawre तामोय वाता हसिदि. ai 셀부터 मशीनी ꯑꯗꯣ ꯇꯥꯇꯣꯝꯕ ꯅꯪꯅ ꯍꯥꯏꯅꯦꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ. आई खोन आरके ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏ. ꯅꯪ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯕꯤꯃꯥ ꯃꯥꯈ꯭ꯔꯦ ꯀꯥꯏꯅꯅꯦ ꯀꯣꯏ ꯊꯤꯅꯔꯛꯀꯅꯤ ꯅꯌꯨꯝꯗꯅꯦ ꯆꯠꯍꯧꯔꯣ ꯄ꯭ꯔꯞ ꯆꯠꯍꯧꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯆꯠꯄ ꯉꯝꯃꯔꯣꯏ. ꯅꯣꯏ ꯌꯨꯝꯗ ꯆꯠꯇꯣꯏꯅꯦ. ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯍꯣ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯊꯥꯡꯗꯣꯛꯇꯣꯏꯕ. ꯍꯩ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤꯅꯦ ꯃꯇꯣꯟꯗ ꯊꯥꯡꯗꯣꯛꯆꯩ ꯀꯣ ꯏꯕꯦꯝꯃ ꯆꯥꯛ ꯐꯥꯎꯕ ꯃꯔꯛꯇꯅꯦ ꯃꯥꯅꯅꯦ ꯇꯤ ꯊꯣꯡꯉꯤꯅꯤ ꯀꯣ ꯏꯕꯦꯝꯃ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯑꯩ ꯅꯣꯡꯇ ꯁꯨꯃꯥꯏ ꯆꯦꯟꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣ ꯑꯗꯨꯅꯕꯨꯅꯦ ꯉꯁꯤꯁꯨꯅꯦ ꯆꯦꯟꯁꯦ ꯍꯥꯏꯔꯛꯀꯅꯣꯕ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗꯅꯦ ꯐꯖꯅ ꯆꯦꯟꯁꯦꯕ. ꯍꯣ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯊꯨꯡꯅꯒꯟꯗꯦꯌꯦ. ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯊꯥꯔꯝꯃꯣ ꯑꯗꯨꯗꯤ. ꯉꯁꯤꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯍꯌꯦꯡꯅ ꯇꯠꯅꯕ ꯑꯃꯨꯛ ꯇꯥꯔꯦ ꯍꯪꯆꯤꯠꯅ ꯑꯃꯨꯛ ꯁꯒꯣꯜꯁꯦꯜ ꯑꯃꯨꯛ ꯇꯥꯔꯦ ꯃꯁꯦꯝꯅ ꯃꯥꯄꯟ ꯅꯤꯄꯥꯜ ꯃꯔꯣꯡꯅ ꯑꯃꯨꯛ ꯍꯁꯤ ꯃꯥꯏꯀꯩ ꯑꯣꯏꯔꯦ ꯃꯀ꯭ꯔꯥꯛꯅ ꯂꯥꯏꯅ ꯃꯤ ꯆꯥꯕ ꯑꯃꯨꯛ ꯇꯥꯔꯦ ꯃꯀ꯭ꯔꯦꯡꯅ ꯁꯤꯔꯦ ꯅꯥꯏꯔꯣ ꯐꯤꯂꯝ ꯅꯝ ꯆꯠꯂꯤꯉꯩꯗ ꯌꯨꯝ ꯄꯥꯝꯃ ꯈꯪꯖꯔꯦꯀꯣ. ꯑꯁ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯁꯨ ꯂꯩꯁꯤ ꯀꯩꯅꯣ. ꯑꯗꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯝꯇ ꯍꯥꯏꯌꯨꯕ. ꯑꯁ ꯅꯪꯉꯣꯟꯗꯗꯤ ꯑꯩ ꯁꯤꯟꯖꯦꯟ ꯐꯣꯡꯗꯣꯛꯄ ꯉꯝꯃꯣꯏꯗ. ꯐꯣꯡꯗꯣꯛꯎ ꯀꯩꯅꯣ. ꯑꯩꯒꯤꯁꯨ ꯊꯃꯣꯏꯗ ꯂꯥꯠꯆꯕ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ. ꯍꯥꯏꯗꯣꯛꯑꯣꯏ. ꯀꯅꯥꯅꯣ ꯍꯥꯏꯕ? ꯇꯥꯏꯔꯣꯒꯤ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯑꯣꯏ. ꯑꯩꯒꯤꯗ ꯍꯥꯏꯔꯗꯤ ꯅꯪꯁꯨ ꯍꯥꯏꯒꯗ꯭ꯔꯥ? ꯍꯥꯏꯗꯣꯛꯀꯅꯤ. ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯐꯤꯂꯝ ꯅꯝꯕ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯒ ꯑꯆꯥꯄꯣꯠ ꯄꯤꯕ ꯅꯨꯄꯤ ꯑꯃ ꯂꯩ. ꯅꯪꯁꯨ ꯍꯥꯏꯔꯣꯗꯅ. ꯑꯩꯒꯤꯁꯨꯅꯦ ꯅꯣꯡꯃꯗ ꯎꯍꯧꯗꯕꯗ ꯌꯥꯝ ꯋꯥꯖꯕ ꯑꯩꯅꯅꯦ ꯃꯔꯛ ꯃꯔꯛꯇ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯄꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ. ꯑꯁ ꯑꯌꯤꯡꯕꯤ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯀꯥꯏ ꯑꯩ ꯆꯠꯂꯒꯦ. ꯍꯣ ꯌꯨꯝꯁꯦ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯂꯩꯒꯦ? ꯀꯅꯥꯝ ꯂꯩꯇ꯭ꯔꯣ? 이병 까나 ꯄꯥꯕꯨꯡ. ꯆꯧ 이병마
ꯅꯪꯗꯤ ꯀꯅꯥ ꯄꯥꯕꯨꯡ ꯗꯥꯡꯉꯣꯅ ꯉꯁꯤꯁꯦ ꯆꯦꯟꯁꯦꯅ ꯅꯨꯃꯤꯠ ꯊꯥꯅꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯑꯗ ꯑꯩ ꯉꯁꯤ ꯏꯁꯥꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯑꯗꯨꯝ ꯂꯥꯛꯆꯔꯕ ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯁꯨ ꯅꯠꯇꯅ ꯃꯗꯨꯃ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯄꯥꯕꯨꯡ ꯀꯩꯅꯣꯝꯇ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯖꯒꯦꯕ ꯉꯥꯏꯈꯣꯅꯦꯍꯦ ꯏꯆꯥꯅꯨꯄꯥ ꯋꯥ ꯇꯥꯗꯅ ꯏꯕꯦꯝꯃ ꯃꯅꯨꯡ ꯆꯪꯕ ꯌꯥꯔꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯃꯅꯨꯡꯗꯤ ꯅꯝꯕꯔ 2 ꯑꯗꯨꯗꯤ ꯆꯪꯉꯣ ꯑꯗꯨꯗꯤ ꯑꯗꯨꯝꯕꯅꯤꯅ ꯇꯥꯟꯖꯥꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯉꯧꯕꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯉꯧꯕꯁꯤꯕꯨ 이빠기 오바 빠봉 그대로 살라해 아이 능 까이서 루이 빠봉 아이 알범 놓으셔로 그래 능 이빠는 기당 하이베다 능나 강문이 헬로 하이베 나도 빠봉 나사나 강바 히베 마마데기 빠봉 되기 셀럭 토가 알범 넘어가 할럭부터 가이리시 능능 신우 핌 사람 시행이 는 미타네 하이 그좀 감동 도리게 그치 감동 도리게 버는고 얘라 알도 파기 파나웨나 부하이도 하이부두부 어두기 왜래 맛이 연구네 빠봉다디 하나나 하이람이바 아이 누피 마사도 먹느니네 아코이도 라프라 락바이분 넘버 2 동네나 토일렛 장기니네 하 빠뽀 아이고 로 Sai là tôi bà 이봉 돌고 빠뽀 간비야 아주 파기 왜나 하이르가 능디시다 그다우리바 Trên bố phát ghi bro 빠뽀 아이도 첩첩나 하이람은 해봐 아이 tumleo năng 앨범 히로 꾸무드나 năng 밤자들은 능시들을 나가 하영가이디네 사이싱 통의 프로블렘수 레이러로이 베마 라오해 빠웅네 야리 하영 농안 버가네 빠붕나 하이도 고삭게 라올라 라이도 프로모롤라 아이고 왜 알부게 헤로 북사샤이래 다섯 번 배줄라고 바가우더래 다들 파기파기되기 따라서 모이기 망한 배야 되바 필름들에게 미나 맛에 파산을 강력해 ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯌꯥ ꯈꯟꯗꯕꯩ ꯋꯥꯅꯤ ꯃꯤꯅꯗꯤ ꯇꯥꯏꯔꯣꯁꯦ ꯐꯖꯅ ꯄꯥꯝꯅꯔꯦ ꯀꯩꯅꯣ ꯈꯪꯗꯦꯗ ꯇꯥꯏꯔꯣꯁꯦ ꯃꯥꯅ ꯑꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤꯉꯩꯗꯗꯤ ꯐꯥꯎꯅꯤꯡꯉꯤ ꯐꯥꯎꯔꯀꯥꯟꯁꯤꯗꯗꯤ ꯑꯃꯨꯛ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯍꯣꯏ ꯏꯕꯦꯝꯃ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯇꯥꯏꯔꯣꯗꯣ ꯑꯁꯦꯡꯕ ꯍꯦꯔꯣꯒꯤ ꯊꯃꯣꯏ ꯄꯥꯟꯕꯅꯦ ꯅꯪꯉꯣꯟꯗꯅꯦ ꯀꯩꯝꯇ ꯃꯤꯅꯝꯃꯣꯏ ꯉꯍꯥꯟꯗꯤ ꯍꯥꯏꯐꯦꯠꯇꯪ ꯂꯥꯛꯂꯝꯂꯒ ꯐꯤꯂꯝ ꯁꯨꯇꯤꯡ ꯂꯩꯌꯦꯅ ꯐꯂꯥꯎ ꯆꯠꯈꯤꯕ ꯋꯥꯅꯤ ꯍꯧꯖꯤꯛꯁꯦ ꯇꯥꯏꯔꯣꯁꯦ ꯐꯖꯅ ꯆꯤꯜꯂꯕꯖꯥꯠꯅꯤ ꯃꯤꯑꯣꯏꯕ ꯂꯥꯏꯕꯛꯁꯤꯡꯅꯕꯨ ꯆꯨꯝꯈ꯭ꯔꯗꯤ ꯊꯤꯡꯕꯒ ꯌꯥꯗꯕꯖꯥꯠꯅꯤꯅꯦ ꯑꯩꯗꯤꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯥꯎꯔꯒꯅꯦꯒꯁꯦ ꯑꯁ ꯃꯪꯗꯕ ꯃꯪꯉꯨꯗꯤꯌꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯥꯏꯔꯣꯒꯤ ꯍꯣꯠꯅꯒꯟꯕ ꯃꯇꯧꯁꯤꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯛꯀꯅꯤꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤ ꯍꯩꯃꯥ ꯏꯕꯦꯝꯃ ꯂꯝꯉꯥꯟꯕꯤꯌꯦ ꯀꯩꯗꯧꯔꯦ ꯏꯃꯥ ꯉꯔꯥꯡꯗꯤ ꯑꯩ ꯃꯪꯉꯛꯅꯒꯦ ꯇꯧꯋꯦ ꯉꯁꯤꯗꯤ ꯏꯃꯥꯒ ꯇꯨꯃꯤꯟꯅꯔꯁꯤ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯃꯤ ꯑꯅꯤ ꯇꯨꯝꯃꯤꯟꯅꯕ ꯍꯩꯅꯗꯦ ꯅꯊꯟꯗ ꯑꯗꯨꯝ ꯇꯨꯝꯃꯨꯆꯣ 이마 이탄다 또마디 아이나 망강나 간다 가나다 다루이 세 카도미나세바 야로이니 이베마 이마디 망다 콩콘 짱꺼글리냐 난 tum밤 강원 깡가다 다드나 똑가니 아더가 파망다 타라 똥게 이마 이베마 레바가 타르디 난 레닌 가드나 나 차도 아부가니냐 저저저 nengi 가다 나 타다 좀 뜸무저 잘로 파레 두디 이마 아이나 망강나간다 이마나 그라 하우독비라우고 하이 하우독게 뜸무러 볼륨은 당대바가 저 백만이다. 흥양이 핵양이다. 나 혹시 밥돔드리버 똥들이 아더디 돔바 상나라시 나이코 난 이마하게 듣게 되버리노 이탄다 돔바 기제버기 이마다 돔미나세나 하이루버니 이마하나고 야락보라네 야락대다 야로이 하잉가이디 이마하다 뚜미나시나 숭아이 하루노코 이마하디 미니 뚜미나바 숭아이 하다버네 돔나루라시고 하잉가이디 하이자라로 아더디다다 돔나루라시고 허이 잠깐만 anh bi 해마 다들
Chẳng có lẩu. Ibima nangi nungai ba pom ta bi lai ni. Cái nung ngày ba bao nọ. Ibima nang na toy na sun jaba. Ta hero do sila ne na ino mana hare ini. Sinh bro hay sự bộ. Asing ko ini hai se. Moi mana ba bi ma le. Thật rồi. Ai đi tài hero nó có đâu sẽ. Cái bà mèo này. E kai gi kai no hai se. Mà đi. Thôi dình miam na pam na ba. Apao ba artist ang ngồi khraban. Ta hero na phau ba di soi duna su. Mana nang bu karong gani hai ba sidi ai di kya thaja di da ying bi. Aduna thật rồi. Tài hero nó oi zening ki ba. Hero hai ba do. Ngasi mana oi khriba se. Ai đi mà simu pen ba le. Ta hero na afau ba hero ikri se. Nangi su mating yam yari mi bi ma. Masagi hona zamana. Mina mabu sakang bi bani. Ai đi magi puni thoga bi ba khaktani. Phare ne do. Nang bu ma lak ba da kem hai roi hai ro. Adugi di haining ba khaktani. Hoi cheng bi. Cái hay cái thôi. Đấy rồi đó. Cái thiên là mi mi am rồi đi học ra này. Tài hero bo. Gari cái dạ sấu thao khả năng thầu ra này. Mà tôi hay bị tôi quan này cho lẹ. Anh này lạc này hay tôi xung ra. Ra xí bên mà hay bị tăng ngồi xuống nấu rồi. Bên mà đại rồi này. Asin ta câu mình đang bỏ. Hay mà đại hero tăng ngay khu. Am ta ngay khu. Thật rồi. Am ta câu mình đang bỏ. Câu lần nữa da. Anh bi. Mà đi. Mà thao em xin ba. Mi hay ba đôi khraban. Ado hay bị tăng ngồi chuyện ngầm nhai tên. Tài hero se. Lai ra bagi say na. Yang wana khang jarak ba misak ni. Anh bi. Lai ra bagi. China chap sana khang la ba. Tài hero na. Lai ra babu amu na. Pam ba una di. Kari no shan hai ningi ba wa bo. She hayo. Hayo. Iba. Ai ba mama wai jara ge hai duna. Akhoi thamo da hai ba mi em lại. Atuta nangi mona kari lai ba. Ningo da mapam da chiru tam da banina. Ai so yara ge khale ma. Kai gumba. Ai na lohong ba tara ba di. Ima so la pi ko ima. Ima na sa da nung si na dan bi duna. Nunga ye fan pa lo hai na nan thabi ba do. Ta mo nan mak na nan thabi ba ni khanje ge ko ima. Kari kumpa munana siram ta ba thok la ba. Nangi mona kari. Adudi oiroi da gamala ni ima. Kari kumpa oi tho abadi kam tau ba. Maduna ima na ibu nama oi ning bagi. Nusi duna hai bi bani ima. Nasa ki thamoi ke henga no ima. Hamoi kai hen ban na te. Kari kumpa isha na thok la ba ti. Nang isha munan ki da bang nang kadai phau bole pi bang ngam gan. Ima. Namuna na thengna ka da ba awa ba punamak to. Ai na mayok na bangam kani. Namuna ngi ma husin duna. Ai si ba su ngam. Apang bi. Ay pele thaja. Ay nangi tamuna ne. Ha. Tamna. Makano. Tangai pataba madagi. Ay masigi sulon se. Lori bani. Na komani son biade. Nangi ningba ay na soy dang tuman yani. Nang masigi di yoro. Sala. ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤꯗꯁꯨ ꯁꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯐꯤꯂꯝꯗꯁꯨ ꯌꯥꯎꯏ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯇꯥꯎ ꯏꯇꯥꯎ ꯃꯁꯤ ꯑꯉꯝꯕꯒꯤ ꯌꯥꯊꯪꯅꯤꯗ ꯑꯩꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟꯁꯦ ꯃꯈꯟꯅꯤ ꯀꯩ ꯁꯛꯂꯣꯟꯅꯣ ꯀꯩ ꯌꯥꯊꯪꯅꯣ ꯑꯩꯁꯨ ꯈꯪꯒꯦꯃꯤ ꯏꯇꯥꯎ ꯃꯨꯅꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯂꯩꯀꯥꯏꯗꯒ ꯑꯍꯤꯡꯒ ꯂꯦꯛꯁꯟꯗꯅ ꯐꯤꯂꯝꯒ ꯌꯥꯎꯁꯟꯗꯅ ꯇꯧꯔꯤꯖꯥꯠꯅꯤ ꯖꯥꯠ ꯏꯇꯥꯎ ꯑꯣ ꯑꯁ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯍꯥꯎ ꯑꯍꯥꯎꯒꯁꯤ ꯌꯥꯝ ꯆꯥꯔꯝꯃꯅꯤ ꯅꯨꯡꯉꯥꯏ ꯏꯇꯥꯎ ꯐꯤꯂꯝꯒꯤ ꯇꯥꯏꯕꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯥꯎ ꯑꯣ ꯑꯗꯨꯒꯀꯣ ꯑꯦꯛꯇꯤꯡ ꯇꯥꯗꯕꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯉꯥꯡꯕꯗꯤꯀꯣ
ꯌꯥꯝ ꯁꯥꯊꯤ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯕ ꯌꯥꯎꯋꯦꯍꯦ ꯍꯦꯔꯥ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯪꯅ ꯅꯍꯩ ꯍꯩꯖꯗꯕꯒꯤ ꯉꯥꯡꯕꯩ ꯋꯥꯅꯤ ꯑꯩꯅꯒ ꯌꯥꯎꯔꯗꯤꯕ ꯁꯨꯡꯉꯥꯡ ꯉꯥꯡꯕꯤꯔꯣꯏ ꯍꯥꯏꯁꯤꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯈꯔ ꯍꯩꯕꯅꯤꯅ ꯍꯦꯔꯥ ꯏꯇꯥꯎ 이동 만배 와니 깨미라 마망스 레퍼 간다고 ꯑꯗꯣ ꯏꯇꯥꯎ 깔랍 것에 탁탁탁 닉드는 찔레 이것이 이파 파자면 동 강도 떠오리에 ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯑꯗꯣ ꯏꯇꯥꯎ 와디 와로비누 ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ 아또 꼬이나 항니도 항어거이노 이건 이따오나 파티스 헥 여ꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯟ ꯀꯌꯥꯝ ꯐꯪꯕꯤꯔꯕꯒꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯗꯨ ꯂꯧ ꯀꯌꯥꯝ ꯂꯩꯕꯤꯔꯒꯦ ꯕꯤꯜꯗꯤꯡꯒ ꯁꯥꯔꯕ꯭ꯔꯕ 아이 아줌마도 알게 난 젠디 센기누고 ꯆꯦꯜꯂꯣ ꯏꯇꯥꯎ ꯍꯥꯏꯌꯨ ꯇꯥꯒꯦꯅ ꯉꯥꯏꯔꯤꯁꯤ 라우 흰콘 빌딩 아예 난 기땅 아래 라푸 자라 강다 자라가 얌 행그럼 자니 이따 이따 안금마다 해독비로는 아이 모두 여봉 감자로 아이 잘러게 이따 아이 잘래 이따 아이 잘래 이따 nga이코네 미우스타일 난기세 너마이 타질라오나 니 우시더버디 능 나이부 삭강이 강디 쌍이 말이 다무나 아이디 가이디 강은 얘기야 다무난디 따민 필름기 뱃가 말로래 아이부 따민 필름기 비엣 말리가이 아두디 따민 필름기 비엣 아이나 마니푸르 필름기 헤로니 파타리 야래고 아이디네 사나야다분 파레는 아울러자니 아두디 까나나 깐기 영따레 하래 그나 레게 따민 필름기 벨라마나 마니푸르 필름기 회원 파레 아이부 미란 자기 코딱이 암당 간비요 랑노 아이시 로나 톨레이바니 낭시 필름 야우부다기 액팅 가시 얌 하이레네 하이다디 가이노 따민 마사다디 용거 파닝데고 타성만비 낭기 파기 쿠에시다네 아이시 살로라마디 힝이 해봤세 헤헤 꺾토알리 아도 다무나나 살로 러리세 아이몬도 엄다 시행 하이비요바 타성만비 분시에마 깐나바기다막 아이는 마코이드 남 탁도키 마라마두나 마코이는 아이 아찡 바탕 장아이 가라마 남타 라카훔 제록 숭아트 피람나가 똥벅이 맞자 깔루벅이다막 다tomбagi masa 그래 마시 와시 도시 타성만비 아또빠 토픽 아마도 홍아시 ado damunan karamba 팀da 산에서 하이노 야리 꼭 탐바누 원칭기 와리 곰바 탐바 토이비 로미오 줄레키 와리 곰바 나트라가나 natragana kari wari July 2015기 미나이 마짜무난 아마디 다스만비기 와리 샤바카리까 adai wari jane aina ka sai chana nai se ado damunan do hasiku minai wari bro 오이드다 어이드 나기 뭐 보이시디 damunan adum nei bu karem na bigano ik khang ba diang wai ai bu kayam kuina maisak se khang ko harino 마탐나 좀 porkani 아이는 못hin 비라먹이 예마 이싱 이마 ngasi di nasa kainom ta haijage ba
ꯀꯔꯤꯅꯣꯅꯦ ꯏꯁꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯕꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯣꯏ ꯂꯩꯔꯤꯗꯨꯕꯣ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯝꯁꯤꯡꯁꯦ ꯅꯁꯥꯕꯨ ꯑꯝꯇ ꯄꯨꯕꯤꯌꯨꯕ ꯅꯆꯥꯗꯤ ꯑꯝꯇꯁꯨ ꯆꯠꯆꯗ꯭ꯔꯤ ꯍꯤꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ 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 ꯅꯣꯏ ꯗꯍꯥꯂꯤꯡꯕꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯦꯛ ꯆꯠꯂꯨꯔꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯑꯁꯦꯡꯕꯅꯦ ꯇꯥꯃꯨꯅ ꯑꯦ ꯆꯥꯎꯕꯅ ꯃꯃꯥ ꯑꯣꯏꯖꯔꯒꯦꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯇꯛꯁꯤꯜꯂꯛꯏ ꯑꯗꯨꯗ ꯅꯪꯒꯤ ꯃꯣꯅ ꯀꯔꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩꯒꯤ ꯄꯥꯈꯨꯝ ꯉꯥꯏꯔꯤ ꯊꯥꯖꯃꯟꯕꯤ ꯑꯩꯒꯤ ꯇꯉꯥꯏ ꯐꯗꯕ ꯄꯥꯟꯗꯝ ꯑꯃꯈꯛ ꯂꯩꯔꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯀꯔꯤ ꯈꯪꯉꯤꯕ ꯑꯗꯨꯛ ꯆꯪꯈꯣꯟꯕꯤ ꯏꯪ ꯇꯞꯄꯤ ꯑꯃꯅ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯄꯪꯕꯤ ꯋꯥꯈꯜꯅ ꯀꯥꯎꯔꯨꯔꯦ ꯊꯥꯖꯃꯟꯕꯤ ꯈꯣꯏ ꯁꯥꯎꯅꯔꯕ ꯄꯨꯡꯗꯨ ꯐꯥꯊꯧ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯨꯅꯥꯟ ꯁꯤꯈ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯋꯥꯈꯜ ꯐꯨꯝꯕꯪꯅꯔꯦ ꯑꯩ ꯉꯥꯎꯔꯦ ꯍꯧꯖꯤꯛ ꯄꯣꯏꯕ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯇꯥꯃꯨꯅ ꯊꯥꯖ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯒꯤ ꯋꯥꯍꯪ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯏꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯅ ꯂꯩꯔꯝꯂꯦꯟꯗ ꯂꯩꯔꯝꯕꯗꯨꯔꯣ ꯇꯥꯃꯨꯅꯥꯅ ꯄꯥꯝꯂꯤꯁꯦ ꯊꯥꯖ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯅꯪ ꯑꯃꯠꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯔꯣꯠꯅꯦ ꯌꯥꯔꯦ ꯇꯥꯃꯨꯅꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ ꯃꯈꯟ ꯃꯊꯦꯜꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯍꯧꯔꯣ ꯊꯥꯖꯃꯟꯕꯤ ꯑꯩ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯠꯅ ꯍꯣꯠꯅꯔꯤꯕ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯤꯕ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯇꯥꯃꯨꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯜꯂꯛꯆꯔꯨꯕ ꯊꯃꯣꯏ ꯂꯩꯀꯣꯟꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯥꯃꯨꯅꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯇꯥꯃꯨꯅꯥ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅ ꯄꯨꯛꯅꯤꯡ ꯐꯥꯊꯧ ꯑꯩꯒꯤ ꯃꯤꯁꯟꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯅꯛꯁꯤꯜꯂꯛꯂꯕꯅꯤ ꯇꯥꯃꯨꯅꯥ ꯏꯃꯥ ꯀꯥꯏꯅ ꯒꯣꯕꯤꯟꯗꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯕꯦꯝꯃ ꯀꯥꯏꯅ ꯒꯣꯕꯤꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥ ꯉꯁꯤꯗꯒꯤꯅ ꯆꯍꯤ 300ꯂꯣꯝꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯆꯤꯡꯊꯪ ꯈꯣꯝꯕꯅ ꯏꯔꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯈ꯭ꯔꯤꯁꯇꯥꯕꯇ 1764ꯗꯒꯤꯅ 1799ꯗꯅꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯀꯥꯏꯅ ꯒꯣꯕꯤꯟꯗꯁꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃꯥꯏ ꯀꯩꯅꯧ ꯆꯤꯡꯁꯣꯝꯕ ꯍꯥꯏꯗꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯆꯥ ꯃꯤꯐꯠꯇ ꯑꯃꯅ ꯃꯊꯛ ꯃꯈꯥ ꯊꯣꯛ ꯑꯣꯟꯊꯣꯛꯈꯤꯕꯗꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯃꯥꯡꯊꯔꯛꯈꯤ ꯏꯃꯥ ꯃꯇꯝꯗꯨꯗ ꯄꯥꯟꯈꯤꯕ ꯏꯅꯤꯡꯊꯧꯗꯨꯅ ꯑꯗꯨꯝ ꯌꯥꯈꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯆꯔꯥꯏꯔꯣꯡꯕꯒꯤ ꯃꯇꯝꯗꯗꯤ ꯌꯥꯔꯝꯈꯤꯗꯦ ꯃꯥꯅ ꯊꯨꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥ ꯏꯕꯨꯡꯉꯣ ꯒꯔꯕꯅꯤꯋꯥꯖꯀꯤ ꯃꯍꯥꯛ ꯊꯛꯇꯒꯤ ꯁꯇꯤꯗꯥꯁ ꯀꯧꯕ ꯃꯤꯁꯛ ꯑꯃꯅ ꯅꯤꯡꯊꯧꯄꯨ ꯊꯃꯥꯏ ꯁꯟꯗꯨꯅ ꯃꯥꯅ ꯇꯧꯔꯤꯡꯈꯩ ꯌꯥꯍꯟꯈꯤ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣ ꯕꯦꯝꯃ ꯁꯦ ꯑꯔꯨ ꯑꯔꯨꯕ ꯂꯥꯏꯐꯝ ꯌꯥꯝ ꯂꯩꯔꯤ ꯃꯊꯪ ꯈꯣꯔꯝꯃꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯕꯨꯡꯉꯣ ꯆꯤꯡꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯃꯊꯪ ꯈꯣꯔꯝꯃꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯕꯦꯝꯃ ꯁꯦ ꯁꯤ ꯂꯥꯏꯐꯝꯂꯦꯟꯁꯦ ꯃꯩꯇꯩꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯟꯅꯔꯤꯕ ꯃꯐꯝ ꯁꯤ ꯐꯖꯗ꯭ꯔꯥ
Karino! Mabuhat ka no! Mabuhat ka no! Nawan na kulay taga no!